ngarang napat palida UNLF ki athawa singa army ga kan muknakre khulngak pasing central forcing na thingduna chalhandre tabadagi Imphal East district ki lamlai PS ke poibada leiriba mairapai bisingna ngaktuna thamkhre loina na UNLF MPA ki silau khara Gorkha regiment na napat palida phajinduna thamkiba do ima ibel isi selamadi ibungwa singa kanna muknaraba matung tekta kaidna thadorakre haire gangte amagi makokte yotpi ahum yaishilamba mioi adu karamba phurumnu khangba ngamkhre haire kuki thadong marolonba minani haire mall home da transformer pokai kre high steel line tatuna tarakpada akoibada leiba mafamsingda mai chakre haire arambai tengol lion brigade unit na lamlongai da leiba irong khong sit sengdokre khungakpa khaktana tana iramda masibu lu nana thamna bohonabagi pandamda lising purel korongan ba khumangi mijeng makhada mamang thadagi chathaba haukiba sit sengbagi drive asigi saruk ama oina asi arambai tengol lion brigade unit ke silnauk singna mantri pukhi ge lamlongai da leiba irong khong sit sengdokpagi thabak chathakre Bangladesh ki irang phatri hairi hौजिक पुंग मरी तारामदागी थौदोदे पैसा फोन खुदोप मुलहौरे फुसु फुबिरगले हाइरे यामना नुगाइते थौदो असि मैतै मचा अहुमदा अतोप जातिगी मियोय तारा हेनबना सथरपनि हाइरे ngarang kadom dagi lakpo paunu khangdaba amana Manipur gi honorable CM Biren Sentoglagani atopa miyoy amana oiragani haina social media gi tongan ba page sing amadi profile singna update tawnaraktuno viral chatkhre sahi taradagin kun phawbugi manungda yamna tangna amuktang thokpa seasonal blue moon lakliba August 18 gi ahing nongyai pung 12 rom tarakpa dwaida uba phangani haina nasana thorakpa cherol man khanghalagle mathangda Aaron kaising asumna thamlagli madude strike tawpham thoi justice pigadabani adubu rape tawba mi hatpadi atopana tawre adugi awabadi public mainly patients singna puri yam critical oiba urgent attention darkar leba patients singdi loi siba tarabra Sidrasu anabadi hengalakani sibagi sang hena wagani state atopada lairabokoi treatment chatpakai 2 days di hotel masong expenditure atai free da uba tarena hospital yawhandabida strike tawba yaragadi hena phadawni state amadagi state amada laina yengba chatle khallo yam wanagadawri adusu strike ki notice su ngarang khaktang thoi mi di ticket loi book tawnaramlani somna Aaron kaisingna doctor singna strike sangsalakliba sigi matangda hongdoragle zidi lambi amadi tongjai marilda matam kaktaba Bandh Koukhre Gangpokpi district amasung Sursatpur district ta leiriba naga phurut singna tha sigi 19 gi ahing nongyai dagi laimatak loktak project road Imphal jiribam lambi amasung tongjai maril lambi da matam kaktaba Bandh Koukhre Rongmai Naga Council Manipur na thadorpa serol amada kendra ani asida leiriba naga phurut singi alternative administration arrangement ama none district ta tawbina ba demand Manipur lengang na thabak ta onthok tabana matam kaktaba Bandh gi khongjang asi sangsinna ba phireb lawrakpani sangsin gadawriba matam kaktaba Bandh gi khongjang asida naga phuruk singna mapung phana sagat piyo haire Bandh manungda medical emergency natraga medical document puthoklaga athingba leitana chatpa yabaga loinana public service water electricity amade education ga mari leinaba singdi komthokani haire